KNOgi Luchingba, Khenthanggi Churachandpur Leiba Yumda, Shakhangdabasingna Petrol bomb Langsinduna attack Chathakhre. Handak suspension of operation, Shahi Amaga Sangdokhibagi, Mipamaduda Saruk Yakiba Kuki, militant group Ama Wairiba. Kuki National Organization, KNOgi Luchingba. Khenthang Elias Kelvin, Hatlangi Yumda, Shakhangdabasingna bomb Langsinduna, Aki Akhang Pohalam Lehaire. Police tagi fangba paugi matungin na haukiba September mangagi numidang pung taraga minute kuntrarom tarak pamatamda. Churachandpur District ki Churachandpur Police Station na kuanba. Dorcas Rota Leiba, Khenthang Kelvin, Hatlangi Yumda, Shakhangdabami na petrol bomb Langsinduna pokayan kivane. Adumoy namak thogdok aduda sogapandi amata yaukidi haire. Kanana kari maram gidamak etek adu sa tharam libano haibagi chapsaba khangba ngamdre. Police na makhata na thizinbagi thabak chathari haire. KNOgi Luchingba, Khenthang atopa ming Kelvin Hatlang tha asigi haukiba tang marida Home Ministry ga New Delhi da wari sanaduna suspension of agreement makhata na chahi amaga sangdokpada yaukiba maruoiba misak amani haire. Manipur gi Chingi district union territory Oina Semgadabani han boy na handakta center na Kuki arm group singa su agreement sign Tounakhiba duda political settlement ama purakpagi wapam ama yauriba si Kukizo sing nataliba separate administration gi demand asigi maruoiba demand amane. Kukizo miyam gi demand de Manipur gi Chingi jaga sing asi union territory ama oina sembani haina voice of the Kuki na thadorokpa cherol ama na haire. Cherol asina makhata na haire vana Kukizo sing nataliba separate administration demand asi pigani haina center gi maikaidagi chapchana thajaba piba laitre. Adubu su agreement adu political settlement gi wafam ma yauri basina Kukizo singe demand ase center na yamna serious wina lawi haibadu takpa ne. Delhi gi maikaidagi Kukizo singe political aspiration ase Indian Constitution gi framework manungda khanaba pamli haibadu. Agreement asina chapchana utlai Indian Constitution gi article 3 gi makhada nauna state natraga union territory semba natraga state ki boundary hongdo hongjin tawba haibasi parliament na full authority ne. Masida state na yaba logdrabasu yai. Territorial integrity kaheloi hairiba wasak ase toina kai haibasi itihas na sakhe ne. Bihar na matamamada Jharkhand state sembada yaram khidaba adu parliament ki resolution amana tongan na khaidokhe. Masiga chap manana Andhra Pradesh tagi Telangana state khaidokhi haire. Kharam Vaiphei village ta su kem Hongjillaklabadi Churachandpur-Kangpokpi road Thingjillagani. Handak Bharat Sarkar gi Ministry of Home Affairs amasung Kuki su militant singa Tounakhiba su agreement adugi matungin na Kuki militant singe thingsat ke mase Kangpokpi district ki Kangsu police station ki manungsan ba Kharam Vaiphei village ta lahang ki choi kem hai na maming thonduna Hongjillaknaba thaurang tawri base Foothill Naga Coordinating Committee na yabang amloi Naga singe pari puri gi oiba lamda ai na yadaba Kuki militant group singi ke mase Hongjinaba hona batarwade Hauji Nagagi pari puri gi lam phauduna chaliba Kuki singi lifeline oidiba Churachandpur-Kangpokpi road ase mapung phana Thingjillagani haina committee asina thadorokpa cherol amana haire cherol asina makhata na hairibade thawong ase Foothill Naga Coordinating Committee da ikaiba pibada natana Naga miyam gi right matpane Manipur miyam gi maikaidagi Foothill da leiriba Naga community singi settlement ikai khumnagani haina phongdokhraga su agreement review tawduna Kharam Vaiphei village ta unlawful Kuki militant group singi su kem hangdokna bohona ribase yabang amloi karigumba thingsat ke masi Naga singi pari puri gi lam oiriba Kharam Vaiphei village ta hangdokpa tarabade Kuki amasung Naga community ani gi marakta chauna inai tana bahaibadu thokane karigumba sigumba laibak thiba thogdok sing ase thoglakpa tarabade maduda thoglakpa phaphatagi daita pumba Manipur sarkar na pugadavane Manipur government ki maikaidagi Foothill Naga singi settlement ikai khumnagani haina phongdokhiba aduna maram oiraga Good faith ta Foothill Naga Coordinating Committee na Kuki singi mathakta Chathakhre thingba khongjang sing adu handokhiba ne illegal Kuki village amata indigenous Nagaland honoring singi ayaba yauduna lingba yaroi karigumba lingba tarabadi madu karigumba amata chingnaba tawduna eviction chathagane Kuki refugee sing na Naga sing da chathaba namthaki thawong sing yauna Kuki militant sing na ain kaina drug puthok pusin tawba amasung aina yadaba polam sing lalonbagi thabak chathariba sing asida matam kuina khangduna leiba ngamloi MHA ga Kuki ga agreement sign Tounakhiba adu Manipurda Tappa Hanjillaknabagi mai Pakpa Khongthang amane RSS Union Home Ministry amasung Kuki community ani gi marakta handak agreement sign Tounakhiba adumag Manipurda Santi Hanjillaknaba honabagi achauba mai Pakpa thaurang amani haina Rashtriya Swayam Sevak Sangha RSS ki National Publicity in Charge Sunil Ambedkar na phongdokhre RSS amasung masigi mari lainaba group singi oiba office
bearersingi coordination meeting ama Jodhpurda numit humni pangthorokpaga loinana ngarang aroiba numitta mafam aduda paumi-singa unaba amada Sunil Ambekar na mathaki wafam asi phongdokladuna Manipurda hingsagi thokdok wathok amadi separatist activities sing tapna hantharaklai mahakna makha taraduna hai RSS na Manipur conflict asigi matangda haubadagi kumna yengsinduna lakpaga loinana ingtappa Hanjillaknaba hotnaduna lakle muknariba madi khaibung tanariba mitai amasung Kuki community anigi marakta yasinaba puraknaba hotnaduna lakle Manipurda ingtappa Hanjillaknaba hotnaragliba marak asida handak Ministry of Home Affairs ka Kuki community gi agreement ama sign Tounakhiba simak afaba Khongthang amani haikhe numit humni pangthokiba mifam adugi matangda palladuna mahakna hai mifam aduda drug abuse tagi hauraga illegal immigrant faubagi lairiba issue singi matangda kupna khanakhe mifam aduna new education policy gi matangda akanba midyang sangbaga loinana education da maruaina Indian language sizinnagadabani haiba wakhalon asibu mapung phana saugatkhe primary thakta magi mama lol tambigadabane English tambibada ayetpa laite adubu education amasung administration da Indian language ki mafam chawna kangadabani haina sumahakna phongdokhe mifam aduda RSS ke centenary year gi sem sabagi matangda sukupna khanakhe loinana sahi ama chumna Bazayada Sami Thauram Pangthokna Warep Laubaga Loinana sahi asigi October 2 dagi Nagpurda event asi hogdokna basu warep lauki haire tha asigi manga dagi taret fauba pangthokiba mifam aduda RSS ke chief Mohan Bhagawat General Secretary Datiriya Sosabale yauna sangha asigi mihut sahumga kunlomna saruk yakhe hanagi chief minister N Biren yauna BJP gi Luchingba governor ga pung amarom munakre hanagi chief minister Nongthongbam Biren yauna BJP gi Luchingba ngarang Raj Bhavan da governor Ajay Kumar Valaga unakre unakhiba adu karigi matangdanu haiba chapchana khangba ngamdrabasu Manipurda anauba miyam gi laingak ama semnabagi natraga Manipurda prime minister laklaba yai hainariba sigi matangda oiramba yai haina thajanari ngarang ungthil hanagi chief minister Nongthongbam Biren Manipur Legislative Assembly ki Speaker Thoksom Saitavrata BJP Manipur Pradesh ki President Adhikari Mayum Sarda yauna atai BJP ki MLA kaya Raj Bhavan da mathang changna khiduna Governor ga wari sanakhe wari sanabadu da Chief Secretary Dr. Punit Kumar Goyal Security Advisor Kuldip Singh amasung DGP Rajiv Singh asu yaukhe pung amarom gi matung BJP gi Luchingba yauna atai makok thongba official sing amuk mathang Raj Bhavan dagi thongna rakhe hanadagi Raj Bhavan geta paumi sing ngaiduna leinarabasu gari sing khamlamdana thogdoknakhibana paumi singna karigi matangda unabano haina hangnabagi tanja phangkhide paugi likhun amagi matunginna Raj Bhavan da governor ga unakhiba aduda hanagi CMN Biren yauna BJP gi MLA kulhumdoi saruk yakhe minute nifurom hena close door da wari sanakhiba adu karigi matangda wari sanakhi haiba miyam da phongdokhide BJP gi masak naiba senior amana phongdorokpagi matunginna ngarangi mifam adu Manipurda Prime Minister Narendra Modi laklaba yai hainariba asiga mari lainana administrative amadi political gi oiba sem sabagi matangda oiramba yai haire tongan ba source dagi phangba paugi matunginna Prime Minister Narendra Modi na Manipurda lakpa tarabadi state asida hojik oiriba phibam asigi mapung phaba solution ama puraknaba natraga popular government ama semduna state asida athuba matamda mahausagi phibamda puraknaba honarakpa yai haire Sugi Khutyek Pinakhibaga Manipur Thugainingbagi Marol Lollakle State amagi boundary hongdok hongjin tawbada constitution na ayaba pide UPF KNO Indian Constitution gi Article 1, 3 amasung 368 na State amadi territorial integrity natraga unilateral administrative assertion gi boundary territorial gi hana lairamba masak mawong hongdok hongjin tawbagi matangda yamna mayek sengna framework piri haina Kuki Su Group United People's Front UPF amasung Kuki National Organization KNO na phongdokladuna territorial integrity budi constitutional sanctity na hena ikai khumna phamthoi haire Kuki Su Group ani asina thadorokpa cherol amana hai mausagi ingtappa phibam hanjilaknaba amadi political gi tangdu leitaba phibam ama puraknaba yamna singthaningai oiba khongthang ama oina Government of India Government of Manipur amasung UPF KNO nakal ahum gi marakta wari sanakhe wari asigi makha tarakpa oina Constitution of India gi makhada political settlement ama puraknabagi lambi yatpa oina suspension of operation su agreement pu renew tawkhibane cherol asina hai akaknaba state amagi territorial integrity natraga unilateral administrative assertion gi boundary da hongdok hongjin tawbagi matangda
Indian Constitution gi Article 1, 3, 368 na mayek sengna masigi framework pire hongdok hongjin tawbagi thabak parliament na tawgadabani executive overreach natraga judicial misinterpretation gi khuthangda tawba yade haiba mayek sengna palli haire National Highway 2 Kangpokpi District fauduna chaliba Imphal Dimapur lambi gi matangda sengdokladuna Kukizo community na highway thingba natraga blockade tawba laikhide Kukizo community gi apel de Kangpokpi saruk khaktagi wafamne highway asigi Kangpokpi sarukta essential goods sing puthok puchin tawbada apan bapi danaba Central Security Force na lokhat pathavakta matiang pi bahai bada yanavane wafam asigi matangda lana wahan thok piduna Mitay amasung Kukizo area da leriba buffer zone sing landuna chatpada yaba pibo waina uhalloidavane buffer zone gi wahan thok matam pumbada ikai khumnagadavane highway ngakpagi thavakti Government of India amasung masida deploy tawriba security forcing gi daitani haiba wafam thamladuna miyam amadi media na aranba pau phongba tokadavani amadi reason asigi oiriba security amasung political landscape pu ikai khumnagadavani haide Indian Constitution gi manungda Kukizo miyam gi legislature ga loinana union territory ama semba haiba wafam asiga mari lainana matung tarakpada pangthokpa political dialogue singda KNO amasung UPM na Kukizo miyam gi apamba wafam asi mapung phana sawatkani haina su serol asina phongdorokle